Angang ani luhonglambagi mapa ani magphare masagi chahi taraga taruk khaktamak ngairiba nupa macha amadi chahi taraga manga khaktamak ngairibi nupi macha luhonglambagi damak makhoi ani makki mapa ani mag Bisnupur Women Police na ngasi phare haire Police tagi phangba pauna hai DCPU Social Welfare Bisnupur Child Marriage Prohibition Officer na ngasi Bisnupur Women Police Station da masagi chahi taraga mari khakta ngairibi nupi macha ama ngarang nambolgi mafam amada luhongle haibagi complaint ama tawrakhe complaint asigi matungina ngarang luhongkhiba nupa macha amadi nupi macha animag nupa machagi mayumdagi Bisnupur Women Police DCPU Social Welfare Bisnupur gi Child Marriage Prohibition Officer amadi Nambol Police ki team ama ngase rescue tawkhi makhoi animag verification chathabada nupa macha adu masagi chahi taraga taruk khaktamak subada ngairamkhe amadi nupi macha adu na masagi chahi taraga manga khaktamak oiramkhe nupi macha adu CW Bisnupur da puthokuna open shelter da thamkhre aduga nupa macha aduna observation home da thamkhre haide luhongbagi chahi sudriba angang nupa amade nupi macha anibu luhonglambagi damak Child Marriage Act amade Pokso Act ki matungina nupa macha amade nupi macha animaki mapa animak ngasi Bisnupur Police na fare haide crore kunma thoiromgi sana fare crore taretlomgi heroin su fare Directorate of Revenue Intelligence के official सिंगना इम्फाल दगी लुपा करोड़ कुन्मा थोइरोम गे वैगदबा मपान लमदा साबा सना गे विस्किट फागत खिबगा लोइनना आसाम गे कार्विंग अलोंग डिस्ट्रिक्ट के मफम अमदगे लुपा करोड़ तरेलोम गे वैगदबा हेरोइन पाउडर आसाम पुलिस की कांगबुना मणिपुर दगी नुपी अमा याउना मियोय अनि दगी फागत खरे थाजबा याबा पाव अमा फंगबदगे डायरेक्टोरेट ऑफ रेवेन्यू इंटेलिजेंस की ऑफिशियल सिंगना हौखिबा लाइबाक पोकपा नुमिता मियोय अनि तोंगबा कार अमा इम्फाल मनुंग दत खामबगा लोइनना wahang pahong tawbada yamlaba sana puduna chatpani haiba khangba ngamki haire pung taraga nipan lom changna gari adu da thibada gari gi tongan ba thawaina semdoklaba mafam singda mapan leibak ta saba sana ge biscuit chani ga humpu yawramba thengna khiba yamlaba sana ge biscuit sing adu sawrakna lupa crore kunma thoirom gi ni haina palladuna sana puram liba car adu hana lona yadaba polam sing puthok pusin tawbada sizina bani haina official sing na phongdokle कोरोना वायरस न मरम ओइदुना लॉकडाउन चथरबसु म्यांमार गा ताइनब मणिपुर दा मपान लमगी सना सिंह लोन पुथोक पुसिन तौबगी थबक सिंह चथदुना लाकली हाइना पल्लदुना ऑफिशियल सिंह न हाई हौकिबा था अहुम लोमसिदा पुन्ना लुपा करोड़ कुंथ्रागा हुमदोइरोमगी ओइगदबा सना किलोग्राम होमपुगा तरेट लोम इंडो म्यांमार सेक्टर दगी गुवाहाटी जोनल यूनिट फागतख्रे यामलबा सना किलोग्राम होमपुगा तरेट लोम मणिपुर दगी था अहुमगी मनुंगदा फागतखिबा असि जुन थासिगी मनुंगदा फागत की सना किलोग्राम यांखई मंगा रोमने पनब याबदी कोविड-19 की सेकेंड वेब ना मणिपुर दसु सोहलकपना स्टेट गवर्नमेंट ना इम्फाल याउना मणिपुर की डिस्ट्रिक्ट तरेता जून कुंथ्रा फाउबा कर्फ्यू थमखिबगा लोइनना कर्फ्यू मनुंगदा डिस्ट्रिक्ट अमदगी अमदा चथोक चसिन तौबदा अथिंगबा थमलखिबने अमरोमदा ड्रग ललोनबदा ममिंग लैदुना फानबा कन्न होनरिबा मणिपुर दगी नुपी अमा याउना मियोय अनि आसाम गे कार्वी अलोंग डिस्ट्रिक्ट की मफम अमदगी आसाम पुलिस ना लुपा करोड़ तरेलोम गे ड्रग का कोनना फागत खरे आसाम की चीफ मिनिस्टर हिमंत बिस्वा शर्मा ना इंटरनेशनल मार्केट लुपा करोड़ तरेलोम ओइगदबा हेरोइन किलोग्राम तरेलोम फागत खिबगी आसाम पुलिस पु थागत फोंगदोखरे ड्रग ललोनबगी थबक तौबा मियोय सिंगदगी फंगबा पावगी मतुंगिना आसाम पुलिस की कांगबु अमना ड्रग यामना यामबा चांगदा लैगदबा कस्टमर सिंग सारगा दिमापुर दा लैरगा ड्रग की कारबार तौबी नुपी अमदगी यामलबा हेरोइन लैगे हाइबगी वाफम थमदुना थबक लखुदखि अहानबद नुपी अदुना कया यानिंगदबा उलखि अदुबु कोनदि हेरोइन किलोग्राम अनिगा ग्राम तरागा निथोइरोम याउबा पैकेट चामगा होमपु मरी कार्बी अलोंग डिस्ट्रिक्ट के खटखाती पुलिसना कोनबा जानक पुखारी हाइना खंगनबा मफम अमदा पिनबदा यानखिबगा लोइनना नुपी अदु अतोपा नुपा अमगा कोनना फागतपा ngamखि ड्रग की सर्कल दा नुपी अदु इचे दीदी हाइना खंगनबगा लोइनना महक मणिपुरदगिनि ममिंगना TH पाउने कवि हाइबा खंगबा ngamlei amadi असम गे नागाउन मोरिगाउन अमसुंग गुवाहाटी दा ड्रग सप्लाई तौबा मियोइनि हाइना असम पुलिस न फोंदोरकले जेल द थाजिनख्रे था असिगी निपान गी नुमिदांग दा एमसु HQ गे कॉम्प्लेक्स द ग्रेनेड लंगसिंदुना पोखाय हनबदा सेनबनी हाइदुना पुलिस न फाखिबा खागेमपली हुइद्रोम लैकाय दगे हुइद्रोम अजित एलाइस लंगदाई चहिनी भुग तरुक अपोकपा आइस शरद कुमार ngasi CJM इम्फाल वेस्ट ना जेल द थाजिनख्रे कोविड के अहुम सुबो वेब लाक्लबदे मदुदगी ngathoknaba सेम साहोबा यारे कोविड-19 की अहुम सुबो वेब लाक्सिलक्लबदे मदुदगी ngathokhoनबा सेम साहोबा यारे हाइना यूनाइटेड ऑल कम्युनिटीज
social uplifters Yunaksu-na phongdorokli. Yunaksu-gi Media and Publicity Secretary Arun Luang-na thadorokpa cherol amana hai hauji COVID-19 na maram oiraga angakpa phangna awaba saitheng phangliba marak asida mathang kari thorokadagi haibagi wafamsu nainadaba yadaba matang ama oire. Laibak asigi mipum tingna vaccination kapagi khongthang budi lokhat pide masisu khwaidagi maru oibani haina lauragasu hena mi paiba pokningai oiba amade covid ki saitheng phanglaba sing asina numit khara tha khara asida kari tawba yabagi haibasisu amane. Laibak asigi tongan ba mafam singda post covid patient sing asi atopa laina ama natraga amana hekta laksinbagi matang ama yausilakle. Maram aduna masidagi ngakthoknaba mari lainaba singna miyamda kari mathau tai haibadu athuba matamda thidoktuna khanghanaba hotnabigadabane. Maruaina covid na yamna kanna attack tawribasi lungs ni hairabadi covid tagi recovery tawrabasing asi lungs amasung heart ki mari lainaba sing test tawthokadabani haibana chingba amade mari lainaba chaba thakpada mathau tabasing mamutana khangan bifam thoe natrabadi ama honaringaida amada loina horakpagi phibam lai. Karigumba covid ki ahum suba web na laksilaklabadi madudagi ngakthok hunaba hotnaba yabasing sem sahauba yare. Samna hairabada mari lainaba department singna mathau tarakadaba khusu khulai yengsinhauba hospital gi maikedagi semba yaba guideline doctor singi maikedagi yengsilhauba mengkhatkadaba thabak sing amade knowledge sing CSO singna lauhaningba tawhaningba amade laibak miyamna karamba laufam thokpa thokdang leibagi haibana chingba yathoknaba plan tahoba phare amaromda covid na maram oiraga laibak asege economy da asuki matik saitheng piriba sina covid lantheng marak asida amade hek thangnabada oirakadaba phibamdagi nanthokpa ngamnaba maruoina lahu singugi thabak pangba yaba mawongda lairiba SOP sing asi khara semdok senjin tohaninge hainasu cherol aduna makhatana phongdorokle. Military junta da Central Myanmar gi khullama tumna mai thakre lanjen mangam haudraba ahallanina mai tharaga hatkhre. Myanmar da military junta na makhoigi mayokta khongjang changsille haiduna haukiba leibak pokpa numit ki nungthilda Central Myanmar leiba khullama tumna mai thakre lanjen bangamdraba ahallanina mai tharaga hatkhre haire. Agency gi pauna hairibana security force na tumna mai thakraba mangwe region ge kimma village asida punna yum chanirom lai haukiba leibak pokpa numit ki nungthilda military junta na military coup chathakiba dubu yaningdaba group singna attack tawrakpadagi nakal ani na khut thoknaraba matungda khulladu military junta na tumna mai thadokhibane. Military junta gi award anai aduna maram oiraga khuladu da leiba miyoi lising ani gi mathakta manak nakpa khul amasung umang singda changsinduna changjafam lauri lanjen bangam haudraba ahal ani aduna military junta na yum mai thaba duda yaukhibane. Mai thakiba duda yum kunthra de kari amata asoi angam yaukhide adumakpo Myanmar gi military junta na control tauba MR TV state television ade terrorist nifuromna kinma gi yum ama mai thakhi yum adudagi sandoroktuna yamlaba yum sing adu mai chakhibani haina maral sikhi adumakpu Myanmar da leriba UK gi ambassador dansukna haikibada military junta na mangwe gi khulpumba mai thabaga loinana khul aduna lanjenba ngamdana leihoriba ahal ani adusu hatkibane. Myanmar da military junta na amukhanna hingsa gi thawong kaya chathaba hore haina su phongdokhi. Myanmar gi now outlet che phongda pikiba interview amadade leibak pokpa numita atopa khul amada leiba military junta gi allied official amagi yumda nongmai kapsilambada chenabani haiba miyoi ama kinma khulda thima lakhe thawdok atuda khul adugi wangmada military coup gi mayokta leiba kangbu amaga nongmai kapnabagi thawdokta lanmi taraga manga sikhi thawdok aduna maram oiraga military junta na khul aduda leiba yumsing tumna mai thakibane. UN Special Rapporteur for Myanmar Tom Andrew na tha asigi ahuba sarukta military junta na leibak aduda ka henba thawongsing chathaba yauna bom thadabadagi miyoi lak ama hena lanjenakhre mayum makai thadokuna lanjenakhraba miyoi kaya amasu chara henba amade laina kayana paktaknana sire haina phongdokhiba leire haidi.